LEINGAK की THABAK तौबसिंगी DA HENGATLAGANI Mamal Hongba Anouba Airlines sama Lakliba Chahi Asidagi service Touba Houragani MATAM CHUNABA KHUTSHU kaya PIBADAGI Manipur Police su MAPANGAL LEIBA State Force ama OIBA NGAMLAKLE HAINA Chief Minister NONGTHOMBAM BIREN Chahi HOUBAGI PAOJEL PIRAKLI Wafamasi Chahi Asida LEINGAK na Paikat ki ba tongan bathabak thauram sing miyamda khanghanabagi dama ngasi Chief Minister ge Secretary ta pangthokpa paugi mipam amada mahakna phongthokibane Manipur LEINGAK ke Minister amasung MLA khara yauna pangthokiba paugi mipam aduda Chief Minister Nongthombam Biren hai mamang chahi gi me tang ahumdagi thorakiba irang asida chahi adumakki me tha adugi October faubada nongmai kapnabagi thodok Chamri Subnani Panthoki, Aduga Kumja English and Kunhumdoge, November Tadigi, Chehiasigi, April Faubadana, Nongmay Kapna Bagi Toto, Chahum Nifu Manga, Tokibagi report lay, Adumakbu Chehiasigi Me Tadigi, Hausek Faubada, Nongmay Kapna Bagi Toto Asi, Jama Tarani Toy Totuna, Aduki Mate, Kutok Nabagi Chang Asi, Hantarakli. Irang Asigamari Lainana State Police Tagi, Luto Kiba KHUTLAI Singi Manungda, Nongmay Lising Ahum, Jama Tarani Toyamasung Explosive Lising Ani, Chamanga Yankai Matoi recover Tobangamle. Tokliba Irang Asigamari Lainana, Mio Chatru Kunmanga Fare Aduga FIR listing Taranitoi Chani Nifutaret registered Okray. National Highway Singda Ayat Apan Yaudana, Chatok Chasin Yanaba Infal Dimapur Lambida Ahenba Security Force K Company Tarataret Mathau Tohan Balay Kray. Aduga Infal Juribam Lambidana Ahenba Company Taranipan Thamduna Ngak senbagi thabak chathare amaromda State Force ki MAPANGAL HENA kannaba mamangda leiramdaba medium machine gun amasung sniper rifle na chingba nongmai khara loduna Manipur Police ki personal well equipped oihanba ngamle masigi mathakta bulletproof gari nifu amasung mine protected vehicle tara loduna hena MAPANGAL LEIBA State Force ki moral hengat ki haina Chief Minister na phongdoki paugi mifamatuda mahagna makatan hai Irang asina maram oiraga lanjenarakiba imung lising ani sopna yangkai nipan gi miyoi lising taret chamanga nifu mapan masa masage maramdamda hanjin hankre matomta mapigani amaromda mayum thadoktuna lanjenarakiba miyoi singidamak LEINGAK na prefabricated temporary home unit lising ahum sabada unit lising ani chatrok humpu mapungfa na lushinba ngamle masigi manungda unit lising ani chamanga kundi mi leinaba hokre Hauzik prefabricated house ke unit chahum nifu sabagi thabak chathari irang asida mayum makai maina chakraba singi damak LEINGAK na hodokiba permanent housing scheme ge makada yum chamapan kuntra mathoi hauze masa masa ge yum famda saba hokre aduga yum chahum kuntra humdoi amasu saba hobiro haina khanghalakpadagi hauze process ta leire scheme masigi makada hauze fawbada lupa crore kuntaret kaitharakre Irang asina maram oiraga Manipur ki wangmada chatpagi amata ngairaba pambai ase nongthaki lambi oiba maramna miyamgi chathok chasin ase ataba mamalda khudungchaba pinabagidama Alliance Air amasung Manipur LEINGAK ani gi marakta yanaba leire mathang tha January dagi service honaba pandam thamle service ase Imphal Kolkata Imphal Guwahati amasung Imphal Dimapur khaktagi oina legani masida flight ki atongmal ase Paigadoriba Mafamadughi Makapona Lepkane. Kwaidagi Yamlabada Lupa Lising Mangadagi Heloi, Karigumba Sanfam Asidagi, Tangai Fadana, Hendaba Yarak Trabadi, Heliba Sanfam Ado LEINGAK na Putokane, Amarom Hausek State Asida Lakliba demographic imbalance ke issue ase, Lakshinanaba Heg Pokpada Ngairiba Angang Sing, Mamagi Adarga, Link Taunabagi Taurang, Paikatlagane, Hairiba Taurang ase Chahi Manga Kudingi. Mamagi Adarga link tawna update ke process tawgani. Taurang ase mathang tha January gi tang tara mangadagi Manipur gi district ahumda CHUNABA hogani amaromda LEINGAK ki official singda piriba chada kuntrani thoigi dearness allowance ase mathang tha January dagi chada kuntra mapan oiragani Chief Minister N Birena makata na hai ngasi haiba numit asida haukiba pumnamak kauthokna resi Hayengdagi Leiriba Miyam CSO Minister amasung MLA pumnamakna ngakpiba amasung kauthoknaba haibasida pukning changsilaga
Mamang chahigi May tang ahumgi mamangda leiramba punsi mahing aduda hanjilaknaba punna thabak tawminasi lamdam asigi mipum khudingmak tangdu leitaba punsi marel amada leiduna Manipuri singda leiriba thoisingthoiba pumnamak malemgi miyamda amuk hana ulasi haina Chief Minister NONGTHOMBAM birenna makhatana phongdokhe. Manipur जो वरीब demographic imbalance अदुग भारत की ओने लाइबा demographic imbalance याम साथीना कोई तो स्कूल बा कोई स्टेट सिगी यंगा कांदे कोई we're launching Aadhaar link birth registration pok pada angang se polopok mama ge Aadhaar du link tor kan dagi koi madugi compulsory oina hawgodore maram di masi hawgo buduna maram wa ngarang na hansu birong ni mayam inner line permit later hawgoda dum inner line permit se amani tor kan da nahan phari ba mari du ngarang nahan phari ba mari du ama pandagi ne ma phum du paningdre nahan kun tare ni panama phari ba sum mayam ma sulai do da koi se bot ani mata internally inner line permit ki difficulties sama aduga mapandagi amu aikoi gi illegal immigrants ki ama sigi ani sigi marukta ne koi na uchi face to minari se aduna sigi masi si district ahumda 15 January live 15 January sigi horani newborn Aadhaar will be generated linking it to mother's Aadhaar mama gi Aadhaar du ko torkanda aduga angang sing every 5 years ke update togudaba aduga children sigi data hek pokpodagi aduga accurate demographic data easy access to the government schemes